Kaino haisibo? Kurato na ikoy ni sibo. Noina. Bakit ka na? Ako'y nanoy da kariso tor. Mapang masinakway di sa pare ka na. Nako'y bupurak pa ni. Aduga, kulakpa adugi imong mi kaina. Makoy na mo kamdaw ba? Kariso tor. Ako'y paubada asuk tamtina hataw gitawrisida. Makoy di karang tanong gadawri ba? Angamba. May bado na atay da panatay na rabaso. Kulakpagi imong dade. Kariso sokloy. Kari hinodo na. Kulasigi kulakpa si. Yam na samba malabaso. Aray ba dinate? Adugi sumatakda. Kulasida si kumba aki akang mihat mi pun gitabag kasi. Toy na tarak pa na. Kulakpagi mapa mapusing na makoy imong di. Sokta na ba hayred na. Ngaktok sengdok na ba ni hayred na. Laning tok din tog loy na tawrad na. Tamnam labani. Ado na mo'y dadi. Karisu taw bang amde. Ado magpo. Hausig ay ko'y natingnalag pa amay ba ado di. Matik maya iyam na lay ba di malita. Ay pawa panabang amdaba haibase. Arayba misak amadi natte. Adudi, kurato. May ba ado po panabang amba taibang pala sida kanasu laytre ni. Natte. Misak ama kaktilay. Misak to po kanano kurato. Iyay kumba. Iyay kumba haibadi. Handak te kurato ang gisibo oy na loksin kiwadura. Mane. Kurato, adubo mina tasagadaba wanatida. Kurato na pawa panaba ngamdraba misak adubo karisu kangda haitaba nauna sindamba lakpa aduda mahagna kari kanggadaba noda kurato. Adugisu matakda matik maya asuk layba maiba sibo panaba ngamdoriba sibo kamdauna no kurato. Ipahagi nungday. Nanawagdo nauna lakpo ijarabusu mongonda yauriba matik maya edo ayna kangbagini. Ipan hari basi. Mana tana kanana su mai basibo mai thiba khak piba ngamlo. Hoi khangda haita bagi hairabdi sintak pu oiriba aina phawba karisu takpidri. Adu mafam sidagi hankibaga aina akhang pumbade mangon taktuna mai basibo samali man hanba aina ngamnabadi hona hankani. Noi na di mai ba aduga tingana ba ni kaina watanari. Noi ba mafam masidagi hingnaba hanmanga mahaina lai hana amukta khwairam. Natini, mabu kaya amuk amna haibagi no noi na asuk mabu kinariba sibo. Atay yanatte. Kulla sida sanglakpade yamna lai bani. Adu sangbu sanglakkrabadi pak hekta taray thokpa ngamdabani. Mai ba sikta natana kulla sisu mahausadagi atay kul singa tokhaina samnada leni basa atay ginate sangbayay thokbayade lai haktak tagisana kanglon oidin laklabani nakoin hai basinade kulla sida aron makayamade lay hai banine mapal thong de icham chamaman bagi wane adabo manung di kulla siyam aron atu pik tan na lairiban. Adu magpo ay ko'y na kulla sida laklabani na kunja pumbagi awabadi kuk na bahot na bahay base ay ko'y gitawng. Ngay ko ipagi nungday hogjik oiriba phibam masidadi ay ko'y na mayong yaro bayadri. Karino kanano kamdawrino haiba karimada khangmanate. Aduna hana muna khangnaba honaraba tungda mayong yanaba honabana phagan. Angambana hairiba se ay ko'y suyaning. Ay ko'y na anak bada asok ko'y na layrakliba si pawbada warawan ba mayama si mo na kangbang ngamdabani. Aduna ay ko'y na su amay ba ahiba amadi lay pataba atay mayama si bo ay ko'y na mayok na ba ngamdada na layrakpani. Matamse yam na tingli. Ay ko'y wari si haying way na kanarasi nga sige di potanarasi. Hai gumnadana matam siyam na tingle. Ngay hak potana ba tawrasi.
ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯨꯂꯥꯛꯄꯅ ꯉꯟꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯈꯨꯂꯥꯛꯄꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯠꯇꯦ ꯂꯥꯛꯇꯅ ꯀꯧꯕꯤꯔꯤꯕ ꯑꯁꯤꯕꯨ 이씨 그려 돌아오니까 맞다 오시대 ꯑꯁꯤꯗꯅꯤꯅꯦ ꯑꯩꯅ ꯂꯥꯛꯇꯅ ꯀꯧꯔꯤꯗꯣ ꯃꯈꯣꯏ ꯈꯨꯂꯥꯛꯄ ꯉꯔꯥꯡꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯀꯝꯗꯧꯈ꯭ꯔꯕꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦꯗ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯆꯦꯟꯗꯦ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯂꯥꯏꯊꯧ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯦ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯗꯤ ꯀꯝꯗꯧꯅꯦ ꯃꯣꯏꯅ ꯃꯔꯣꯜ ꯑꯃ ꯑꯊꯨꯕꯗ ꯑꯀꯤ ꯑꯈꯪ ꯑꯁꯤꯕꯨ ꯐꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯟꯅ ꯇꯥꯛꯂꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯉꯥꯏꯈꯣ ꯄꯥꯈꯠꯈꯤꯅꯨ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯕ ꯉꯝꯗꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯌꯦꯡꯀꯣꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯂꯥꯛꯄ ꯑꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯁꯤꯕꯨ ꯍꯥꯏꯕ ꯈꯪꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯧꯗꯨꯗ ꯌꯦꯡꯀꯣꯛꯄꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯅ ꯇꯞꯊꯔꯛꯂꯒ ꯅꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯕ ꯑꯔꯣꯟꯕ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯦ ꯃꯗꯨ ꯈꯪꯗꯅ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯁꯦ ꯇꯁꯦꯡꯅ ꯈꯪꯗꯣꯛꯄ ꯉꯝꯗꯅ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯈꯣꯡ ꯊꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯉꯝꯕꯒꯤ ꯋꯥꯁꯤ ꯃꯈꯣꯏ ꯈꯨꯂꯥꯛꯄꯤ ꯃꯇꯥꯡ ꯑꯁꯤ ꯌꯧꯔꯛꯂꯕꯗꯤ ꯋꯥꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯔꯔꯣꯏ ꯑꯉꯝꯕ 이몽다 와시 하이저기 이몽다 짱마세 사나 홍바 미캅 톨럭보다 마타오게 콤말레람다바 아두다 마멧 마나 수루수루 노이두나 मसीन पासना मो अहाक पाउ पथाबा इत्रिसिबो कइगिनो खंगदेबा अइना तिनबनि हाइबदा ओथोकना माइदि चानाद्रबनि मसी नंबु खरा ngana hogalo haibasi yadribasibu kaigiना से चानाबसु पुरकलबनि अइना नचिन्ना यादो सेंदुकलुर चलो ए करिगि चिन्या सेंदुकपुनो चाबा लोरेगो ओइना सिंगगा लोरे करिगिनो नंगना नचिन्नाया सेंदुकलगा चाव हाइबसिबु सुंगाम याद्रिबसिबो नति कइगिनोबा अस नंगी नवोंगसी ममा पोक्तबनि योकपु याम मासिलक्तोरेगो नंग नेंगोना तइजे मसीदा महि तंबा लागलिनि हाइरगा करिगिनोबा नंगना नोंगदा नहिना सिंग अमता तमदना नंगना थोकपा अमा अदुम तौदना लैथोइबसिबु करिगिनो ꯑꯩꯅ ꯁꯨꯍꯥꯟ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩ ꯁꯤꯗ ꯃꯍꯩ ꯇꯝꯕ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯁ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯊꯩꯗꯣꯛꯄꯅꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯑꯣ ꯑꯗꯨꯕꯨꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯈꯔ ꯇꯝꯁꯤꯟꯕꯗꯤ ꯌꯥꯏꯗꯅ ꯇꯝꯃꯒ ꯀꯔꯤꯕꯨ ꯀꯥꯟꯅꯕꯅꯣꯗ ꯇꯥꯈꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯄꯥꯈꯠꯅ ꯆꯠꯂꯛꯏꯕꯣ ꯎꯁ 이bun가 ꯑꯁꯣꯝꯗ ꯂꯥꯡꯐꯩꯗ ꯆꯠꯈꯤꯕ ꯅꯈꯨꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯦꯅꯦ ꯃꯗꯨꯒꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯃꯈꯩ ꯂꯣꯏꯅ ꯈꯟꯅꯔꯦ ꯑꯩꯁꯨ ꯅꯄꯟ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤꯕꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯈꯜꯂꯦꯕ ꯑꯁ ꯄꯥꯈꯠꯈꯤꯅꯨꯁꯦ ꯑꯝꯇ ꯀꯩꯝ ꯇꯧꯔꯝꯃꯣꯏ ꯏꯇꯥꯎ ꯆꯨꯝꯅ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕ ꯑꯗꯨꯗ ꯑꯣꯏꯔꯝꯒꯅꯤꯁꯦ ꯏꯇꯥꯎ ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯌꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯦ ꯀꯥꯟꯅꯗꯦꯁꯦ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯋꯥ ꯈꯟꯅꯕ ꯌꯥꯎꯔꯁꯤ ꯑꯁ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯍꯜ ꯃꯌꯥꯝꯅ ꯋꯥ ꯈꯟꯅꯕꯗ ꯅꯍꯥ ꯑꯩꯈꯣꯏ ꯆꯪ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯤ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯃꯣꯏꯃꯤ ꯁꯅꯥ ꯍꯣꯡꯕ ꯃꯆꯤꯟꯗ ꯑꯗꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ
मान हेन मपुकनिंगददी पाखतलिबनि करिगिसु पाखतलoi महाक्न खुल्लुदुदगी नानथोक्तुना मफम मदुदा खुंजेन लांजेनदुना थवाई हिंगनब लोटलिबा मिसक अमखकनि अदुना खुल्लुदुगी अरोनब खरा मखैदी महाक्न खंगलिबनि अदुना थाइना थोकिबा मयाम अदु निसिंगलुबदा मताउदा वा खरा हाइरमलगा तुमिन्ना उंगदुना फमलगा लाइखिरामि मागी मतोदुदा याइखोंबा चिंगनाना इताउ इताउ ओ इताउ खैनोने मसिबो कौबा ngangbगा मत हेक खुमद्रिबा सिबो इताउ कैसु तौदेदा ओइदबा ngang मतम चुप्पदा वादा nganglगा लैबा नंगना तुमि लैसिनख्रगा कैसु तौदे काइना नतेबा नंगना कैसु तौदे हाइरगा मीना थासने खलिरो कैसु तौदे मिता अइना कातु कारनदा सुम ngangbसिदा तुमिन लैबा यादबि मौंगनिने तुमि लैख्रदि कैनोमदि सोइदना लैरमलनि हाइबसे खंगलबनि कैसु लैते बैता ओइदबा nganggano इताउ नंगसे ngasi numit ni humnida masida loinarappa natina nangi na wong na taw hawbadagi loibo aina loina muna khangba chani ko nangna karigumba ma losin bagi mami tai haibase na taw aina di ilai laina khangba chani ko as milu noi da walo na bohona base arai bana te chumdi chumba jani nangna hairi sinadi karigumba arot pa kharadi thamle sini ne ito sing na hairabada aije wairok chingmangi khulladugi hanagi khulak poiramba magi masun kari kaino hairi basibo madu bo sengbrane aduga nahanong mamakhoigi khulgi mi lakpada nangna kari su khangdabagi mohong matau uliba duna karigi aduga moina su nangbu khangba ngamdriba maduna bu kamdoriba kuire aina mafam jida lairaklibase aina chahi 12 humdoi adwai harakpadagi lakpani moidi aigi sak kauromlani adunani adudi nangdi yunggi miga sagaina taiga amata khangnaramlaroini ta yunggi mi haiba kaidoroge mo kashu tawdida ita se aise mi topnik nahakna khallabra natti karigino nangna wasum lotnabu hotnariba sibo ito adugi nattida singna hairabada aigini haibada kanasu leitre karino ngasi ita aine nangna mamai makok samnadaba wa mayamam haiba sina ai hena kok ngoksilakliko seba ai bongta gyan tahalu kaidoroge ai haigise matamdo aina sahi 12 humdo hairakpa matam madudani khulakpa chawphan mangolda thumuk ama saduna leibani nakalda sana hongbasu uche kapnabani haina nauri ama kanna saduna leiringaidani khunja khara taha ipa pakana lakpasu yaurammi kulakpa oh kulakpa hai tolamo kaidoba yauragere mayam su yaubiragli kaino ipa pakhanna oi kaidounaba yaurage kulakpa kulase ingloidabri kulakpa kari haiba kaidoragene haisiba nawi bango thainagi mathi phongba aki akhang piba dubu amuk horaklene madum haina tawbase bharadra khanmani hekta mu horaine aishu kari haigadabano khangdre tawris kulakpa aikoidi karisu khangjabasu natteda kulakpana asina phai haibado kak tawraga hingjabanida asumaina sum tawrabadi khunja miyam sing aikoi karamna leitana hingba ngamgani kulakpa koi kibana loi khun sida tawribase munna thidoknaba maiba matanabana phagadaba mali aikoi su adumna khalam lebane
ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯒꯤ ꯋꯥ ꯑꯃ ꯇꯥꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯒꯠꯄ ꯂꯥꯛꯆꯔꯤꯕꯅꯤ. ꯑꯐꯕ ꯊꯕꯛ ꯇꯧꯕꯗꯕꯣ ꯑꯩꯒꯤ ꯋꯥ ꯑꯃꯨꯛ ꯉꯥꯏꯗ꯭ꯔꯕꯁꯨ ꯌꯥꯕ ꯑꯁꯤꯕꯣ. ꯃꯌꯥꯝꯅꯕꯨ ꯐꯅꯤ ꯍꯥꯏꯔꯕꯗꯤ ꯑꯐꯕꯕꯨ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯍꯦꯛꯇ ꯌꯥꯔꯗꯕꯅꯤ. ꯐꯔꯦ ꯈꯨꯂꯥꯛꯄ, ꯑꯗꯨꯗꯤ ꯅꯍꯥꯛ ꯈꯔ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯀꯔꯥꯏ ꯀꯔꯥꯏꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯂꯩ ꯍꯥꯏꯕ ꯑꯗꯣ ꯊꯤꯅꯕ ꯁꯤꯜꯂꯒꯦ. ꯑꯗꯨꯝꯅ ꯇꯧꯔꯁꯤ. ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯛ ꯊꯠꯅ ꯌꯥꯏꯈꯣꯝꯕꯅ ꯆꯤꯡꯅꯅ, ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯐꯪꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯀꯣꯛꯍꯟꯈꯤꯕ꯭ꯔꯣ? ꯑꯗꯨꯒ ꯍꯦꯟꯅ ꯉꯛꯂꯤꯕꯅ ꯅꯪꯅ ꯑꯃꯨꯛ ꯁꯤꯗꯅ ꯀꯝꯗꯧꯅ? ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯨꯟꯅ ꯇꯥꯎ. ꯀꯩꯗꯧꯒꯦ ꯏꯇꯥꯎ? ꯅꯪꯅ ꯃꯔꯛ ꯊꯠꯂꯗꯤ ꯑꯩ ꯀꯃꯥꯏꯅ ꯂꯤꯕ ꯌꯥꯗꯧꯔꯤꯒꯦ? ꯍꯣꯏ ꯁꯤ ꯏꯇꯥꯎ, ꯑꯩ ꯊꯠꯂꯔꯣꯏꯕ. ꯏꯇꯥꯎꯒꯤ ꯋꯥꯔꯤꯗꯣ ꯃꯈꯥ ꯊꯨꯅ ꯂꯤꯊꯔꯣ. ꯇꯥꯅꯤꯡꯕꯅ ꯉꯥꯏ ꯉꯝꯗ꯭ꯔꯕꯅꯤ. ꯃꯁꯤꯗꯤꯕ ꯃꯥꯒꯤ ꯍꯧꯅꯕꯤ ꯄ꯭ꯔꯣꯛ ꯆꯥꯛꯈꯤꯁꯦ ꯑꯗꯨ ꯇꯧꯔꯛꯀꯅꯤꯕ. ꯃꯥꯏꯕꯗꯨꯕꯨꯗꯤ ꯐꯪꯈꯤꯌꯦ, ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯗꯨꯗꯤ ꯐꯕ ꯉꯝꯈꯤꯗꯦ. ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯗꯕꯒꯤꯔ? ꯋꯥꯔꯤꯁꯤ ꯅꯪ ꯂꯤꯔꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩ ꯂꯤꯌꯨ ꯍꯥꯏꯕ꯭ꯔꯥ? ꯑꯩꯅ ꯈꯪꯂꯕ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯂꯤꯌꯣ ꯍꯥꯏꯈꯤꯗꯣꯔꯣ? ꯑꯗꯨ ꯑꯣꯏꯗꯤ ꯇꯨꯃꯤꯟ ꯂꯩꯇꯥꯕ. ꯍꯣꯏꯁꯦ, ꯇꯥꯔꯒꯦ. ꯍꯟꯗꯛꯇꯤꯅꯦ ꯀꯔꯤꯃꯠꯇ ꯌꯦꯠꯆꯔꯔꯣꯏ. ꯁꯦꯕ ꯁꯥꯎꯔꯨꯅꯣꯕ ꯏꯇꯥꯎ, ꯃꯈꯥꯗꯣ ꯇꯥꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ, ꯂꯤꯔꯛꯑꯣꯕ. ꯑꯗꯣ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟꯒꯗꯤ ꯑꯃꯨꯛ ꯇꯧꯗꯅ ꯂꯩꯔꯅꯨꯀꯣ. ꯑꯩꯅ ꯌꯥꯝ ꯂꯤꯅꯤꯡꯕꯒꯤ ꯃꯑꯣꯡꯗꯒ. ꯑꯗꯨꯒꯤ ꯍꯥꯏꯕ ꯅꯠꯇꯦꯗ. ꯅꯪꯅ ꯀꯣꯏꯊꯣꯛꯄꯗꯨꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕ ꯍꯦꯜꯂꯦ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ. ꯍꯣꯏꯁꯦ, ꯑꯩꯁꯨ ꯌꯥꯔꯤꯈꯩ ꯀꯣꯏꯊꯣꯛꯇꯅꯕ ꯇꯧꯒꯦ. ꯀꯩꯗꯧꯔꯒꯦ? ꯇꯣꯂꯝꯃꯨ, ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯂꯥꯛꯄꯒ ꯃꯣꯏꯅ ꯉꯝꯂꯣꯏ, ꯂꯩꯇꯥꯏꯅꯕ ꯉꯝꯒꯗꯕ ꯑꯃ ꯊꯤꯕꯤꯔꯣ ꯍꯥꯏꯅ ꯆꯦꯟꯈꯤ. ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯅ ꯇꯧꯗꯧꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯑꯩꯈꯣꯏꯁꯨ ꯑꯈꯪꯕ ꯑꯍꯩꯕꯅꯤ ꯈꯟꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥꯗꯤ ꯇꯥꯟꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯃꯠꯇꯅ ꯉꯝꯂꯔꯣꯏ ꯍꯥꯏꯕꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ? ꯃꯣꯏꯕꯨ ꯅꯝꯗꯨꯅ ꯐꯥꯖꯤꯜꯂꯒ ꯇꯧꯍꯜꯂꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗ. ꯈꯨꯂꯥꯛꯄ! ꯍꯥꯏ ꯑꯇꯥꯡ, ꯀꯩꯗꯧꯔꯒꯦꯅꯦ? ꯅꯪꯅ ꯑꯃꯨꯛ ꯑꯗꯨꯛ ꯄꯥꯈꯠꯅ ꯀꯧꯔꯤꯗꯨꯕꯣ? ꯈꯨꯂꯥꯛꯄ! ꯍꯥꯏ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅꯦ? ꯅꯁꯥꯗꯨ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅꯕ ꯍꯣꯜꯂꯒ ꯑꯃꯨꯛꯇ ꯍꯥꯏꯅꯕ ꯇꯧ. ꯈꯨꯂꯥꯛꯄ, ꯉꯁꯥꯏꯗ ꯍꯟꯈꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯟꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯈꯨꯂꯥꯛꯄ. ꯀꯔꯤ ꯍꯥꯏꯕ? ꯍꯩ, ꯈꯨꯟꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯨ ꯈꯪꯍꯟꯒꯅꯨ. ꯑꯗꯨꯒ ꯂꯥꯂꯨꯞꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯪꯇꯞꯇ ꯄꯨꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯈꯣ. ꯍꯣꯏ ꯈꯨꯂꯥꯛꯄ, ꯈꯪꯍꯟꯖꯔꯛꯀꯦ ꯈꯨꯂꯥꯛꯄ. ꯑꯁ, ꯀꯩꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯣꯏꯁꯤꯕꯣ? ꯈꯨꯂꯥꯛꯄ, ꯍꯧꯖꯤꯛꯇ ꯅꯍꯥ ꯑꯃ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯅ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ? ꯇꯣꯂꯝꯃꯨ ꯏꯕꯣ, ꯑꯣꯟꯊꯣꯛꯄꯗ ꯁꯥ ꯑꯃ ꯇꯥꯔꯦꯅꯦ. ꯀꯔꯤ? ꯈꯨꯂꯥꯛꯄ, ꯀꯔꯤ ꯗꯁꯥ ꯑꯣꯏꯔꯕꯅꯣ? ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ. ꯑꯇꯩ ꯅꯠꯇꯦ, ꯉꯁꯥꯏꯗ ꯍꯟꯈꯤꯕ ꯃꯥꯏꯕ ꯑꯗꯣ ꯈꯨꯟꯖꯤꯟꯗ ꯁꯤꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ. ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯣ? ꯏꯃꯨꯡ ꯑꯗꯨꯅ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯈꯨꯝꯒꯗꯕ ꯑꯁꯤꯕꯨ ꯈꯨꯂꯥꯛꯄ? ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯈꯪꯈ꯭ꯔꯒꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤꯕꯨ ꯈꯨꯂꯥꯛꯄ? ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤꯗꯣ ꯈꯨꯂꯥꯛꯄ. ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯈꯨꯂꯥꯛꯄ,
Thayna ꯑꯩꯈꯣꯏꯒꯤ ꯏꯄꯨꯅ ꯍꯥꯏꯕꯤꯔꯝꯕ ꯃꯥꯏꯕ ꯑꯃꯗꯤ ꯁꯤꯔꯝꯂꯗ꯭ꯔ ꯈꯟꯗꯨꯅ ꯍꯪꯒꯠꯆꯗꯕꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯗꯣ ꯅꯍꯥꯟꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯝ ꯊꯨꯅ ꯃꯤ ꯊꯥꯗꯨꯅ ꯀꯧꯍꯟꯅꯕ ꯇꯧ. ꯐꯒꯅꯤ ꯈꯨꯂꯥꯛꯄ. ꯍꯣꯏ. ꯅꯣꯡꯃꯇ ꯁꯥꯎꯕ ꯍꯩꯇꯕ ꯈꯨꯂꯥꯛꯄ ꯑꯗꯨꯅ ꯁꯥꯎꯗꯣꯔꯛꯂꯕꯗ ꯃꯤꯌꯥꯝꯗꯤ ꯂꯣꯏꯅ ꯃꯤꯄꯥꯏꯅꯔꯕꯅꯤ. ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩꯗ ꯃꯁꯨ ꯅꯨꯄꯥ ꯁꯅꯥꯍꯣꯡꯕꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯩ ꯆꯦꯟꯅꯕ ꯑꯗꯨ ꯃꯄꯨ ꯏꯕꯨꯡꯉꯣꯁꯨ ꯏꯉꯛ ꯉꯛꯅ ꯍꯥꯏ ꯃꯧ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕꯗꯤ? ꯕꯥꯕꯥ, ꯑꯩꯈꯣꯏ ꯊꯣꯏꯕꯗꯣ ꯀꯔꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ. ꯊꯤꯕꯁꯨ ꯈꯪꯗ꯭ꯔꯦ ꯕꯥꯕꯥ. ꯍꯥꯏ ꯅꯣꯏꯕꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒꯤ ꯃꯌꯨꯝꯗꯒ ꯆꯠꯂꯒ ꯍꯪꯒꯠꯂꯨꯕ꯭ꯔꯥꯅꯦ? ꯍꯪꯂꯨꯔꯕꯅꯤ ꯕꯥꯕꯥ. ꯈꯨꯜ ꯄꯨꯝꯕ ꯑꯁꯦ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯨꯔꯕꯅꯤ ꯈꯥꯋꯥꯡ ꯄꯨꯝꯅꯃꯛ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ. ꯂꯝꯄꯥꯛꯇ ꯀꯀꯥꯗꯤ ꯌꯦꯡꯂꯨꯔꯕꯣ? ꯌꯦꯡꯂꯨꯔꯕꯅꯤ ꯕꯥꯕꯥ. ꯂꯝꯄꯥꯛꯇ ꯀꯩꯗꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ. ꯍꯥꯏ ꯅꯣꯏ ꯃꯌꯥꯝ ꯀꯩꯗꯧꯅꯔꯤ? ꯆꯠꯂꯣ 이수 토이부 방나부 티우네 목다. 빗리바 사나 홍박이 마콩 마콧 뿐친드나 레이람미. 타독 비화이나 깝리 마사도 묵두나 레이링아이다. 까나곰바 아마 아맘마 마르까두다 누파 마상락리바도 기룹 잉나드나 레이키람미.